Manipur gi irang asi yamna luba fibam amani hanagi tangdu leitaba hanjinna bahonabada aikoi mayam gi apunba thaudang changi haina Prime Minister Narendra Modi na fongdokkhre. Assam Tribune gi exclusive interview amada Prime Minister na makha taraduna Manipur gi irang asi gi matangda mahakna parliament ta wafum kaya fongdokkhre. Irang asi loishinaba resource amadi administrative machinery kaya gi mating loduna honari. India leingak na amadi Manipur gi leingak na yamna sensitive oiba irang adu matam chana laksin ngamkhibani Hauzik Manipurda fibam phagalakli. Irang asina kankhalakpa matamda Union Home Minister Amit Shah na Manipurda leiduna irang asigi matangda tongan maluftara mangaga faminaduna waroi sinama purakna bawari sanaki. Masigi mathakta Manipurda Central leingak na tongan batengbang kaya state leingak na hairakpa sing lepta na pirakli. Hauzik relief ta leiriba singgi rehabilitation gidamak hotnaba galoina na sel gi mating sing irang asina hakthengna na thengnariba imung singda pinana ba thabak paikhatli haina fongdokhi.